거의 그다 펌물이 시시면 또 그러다. 많이. 내가 한거 펌물이 지어갖고. 헐. 그니까 펌물이. 와 나는 그냥 마시고 펌물 이거 아직 한번 더 봤거든요. ꯁꯨꯝꯃꯤ ꯌꯥꯝ ꯐꯖꯔꯕ ꯋꯥꯐꯝ ꯑꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯀꯔꯤ ꯃꯇꯥꯡ ꯌꯧꯈ꯭ꯔꯦ ꯑꯍꯥꯟꯕꯩꯗꯣ ꯃꯁꯛ ꯎꯔ ꯊꯥꯖꯕ ꯑꯗꯨꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯜꯂꯥꯍ ꯇꯥꯂꯥꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯦ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ 마기 만화의 생것이 오이게 하려거디 아이코이 쌍자바 쌍에 따생나 쌍자다바 싱나 마코이게 타모에시 시그라바 싱나 마코이게 꼭다기 사이타니엣기 인전바두나 마라 모이라가 아초바 알라도 마사 캉다바다기 마코이나 마칸기 와항 파우품 아마디 마레이게 시타웨 아숨나 타와시나 알라하 타라나 타비라기 마기 파우콜로이 싱다 핵 베파르카이바시 토칼레 Musa alaihi salamgi matamda adum haina magi kanglupna makhan mathengi marei tawbadagi amasung be phar kai badagi Allah taala na makhoida namdi pi khibagi wafam aikona Quran sharif tagi phang aduna aikhoida luk non ba haibase hek na thokhibada amasung aikhoigi isagi ason ba amasung aikhoigi awat pase hek na thokhibada aikhoida napan lu thongnare amasung aigi wangmada laibasingse sauna amata khanba ngamakte maram asina saw kharba Allah taala bu phawba khangba ngamdriba amasung lamsinba ngamdaba magi pokninggi asonbado madumana uhodabadagi khanghodabadagi khangjadabadagi mapu mangondasu hanjal langje mapu mangonda langjabatana tana mapu mahakna khangat piduna thabirakliba mahki pawkholoi nabi amasung Rasul singdasu angakpa phangna awaba pikhiba ot nakhiba kaya aikoina puwari dagi itihas dagi khangmagame aduna tasengna makti aikoina masigi sathi kharaba guna pa wasidagi hinge hairabadi tasengna aikoina isane sabu masak khangjabaga loinana mapu mahakpu khangna nabo honaba ase tangai phati ꯑꯩꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯅ ꯈꯥꯅꯀꯥꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯣꯖꯥꯗ ꯄꯟꯖꯈ꯭ꯔꯦ ꯇꯁꯦꯡꯅ ꯈꯥꯅꯀꯥꯒꯤ ꯑꯃꯜ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯝꯕꯤꯁꯦ ꯇꯥꯂꯤꯝ ꯇꯔꯕꯤꯌꯠꯁꯦ ꯏꯁꯥꯅ ꯃꯁꯛ ꯈꯪꯖꯕꯒꯤ ꯑꯗꯨꯒꯨꯝꯕ ꯇꯥꯂꯤꯝ ꯇꯔꯕꯤꯌꯠ ꯃꯈꯜ ꯑꯃꯅꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯁꯛ ꯈꯪꯖꯗ꯭ꯔꯒꯗꯤ